अरोइबा पाउ पिजरी स्टेट असिना चाहिदा लुपा करोड़ चनिपान कुंठा माथोय रेवेन्यू खोंगत पंगमले मथंगी सेनबा चाहिदा लुपा करोड़ चमापन निफुनिपान यौनब पांदम थमली हाइना चीफ मिनिस्टर नोंथोंबम बिरेन फोंदोखरे मणिपुर यूनिवर्सिटी पांथोकदोरिबा चामसुबना मंगा सुबा इंडियन साइंस कांग्रेस की मांगोइनना विज्ञान ज्योति रैली गवर्नर लमथाखरे डिस्ट्रिक्ट मंगा की मेडिकल ऑफिसर सिंह हेल्थ मिनिस्टर एल जयंत कुमार मोर्चुरी वैन खुसिनखरे असम राइफल्स फागत ड्रग्स ख्वाइदगी याम्बा लुपा करोड़ 13 हेनबगी WY टैबलेट ब्राउन सुगर टेक्नोपल फारे खुरमजरी मिदेंग ताबिरिबा सिंह ताराम नुक्सरी पाउ संदोकना पिजरी स्टेट न चाही अमगी मनुंगदा लुपा करोड़ 953 रेवेन्यू खोंगत पंगमले मथंगी सेनबा चाहिदा लुपा करोड़ 594 यौनब पांदम थमली हाइना चीफ मिनिस्टर नोंथोंबम बिरेन फोंदोखरे बीजेपी न लुचिंगबा गवर्नमेंट असिन चाही अमा मपुंग फारकपगी मणिपुर मियाम द पीबा पाउजेल अमदा चीफ मिनिस्टर ना वाफम असि फोंदोखिबनी लिसिंग अनिगा 13 रेवेन्यू लुपा करोड़ 543 खक खोंगत लमी फॉरेस्ट यावना तोंगान तोंगान डिपार्टमेंट सिंगी रिसोर्स मोबिलाइजेशन तौबा अमदी GST चटनरकपदगी अहेन रेवेन्यू असि लाकपा ngambani बीजेपी न लुचिंगबा गवर्नमेंट असि लिसिंग अनिगा 13 की मार्च 15 दगी लेंगाकलकपदगी स्टेट असिदा ब्लॉकेट बन लैतबा ngamkhiba असि नुंगाइबा पोई असिगुम्बा माइपाकपा असि मियामना अनब गवर्नमेंट असिबु नुंगशिबा सौगतपा अमसुंग थाजबदगी ngamkhibani गवर्नमेंट असिना स्टेट असिगी तोंगान तोंगान फुरुप सिंगी मरक्ता इमोशनल अमसुंग डेवलपमेंट की अहोबा अम लैरिबा असि लौथोकनना होनादुना लाखि गवर्नमेंट असिना अहानबा नुमित मक्तदगी मियामदा मिडियंग थंबा अमसुंग करप्शन लैतबा मिडियक अमदा मियांगा उननबा मियांगी नुमित अमसुंग चिंगी लुचिंगबा सिंगी नुमित पाइखत्तुना मियामना थेंगनरिबा खुदोंग सादबा कयामरम हंथहनबा ngamखि मियांगी याइफा थौरांग स्कीम सिंग चीफ मिनिस्टर की शोथरबा सिंगी तेंगबांग चीफ मिनिस्टर की हक्सेल की तेंगबांग चीफ मिनिस्टर की लायंग सेन अमसुंग चीफ मिनिस्टर की लाइरिक हाइमिनसी हौदोक्तुना लैतलाइर सिंगदा कानाबा पीबा ngamle security की फिबम सिंथानिंगाई ओइना फगलकपगा लोइनना ngamkhai lansilaktuना आइन काइना चंगलकपा सिंग थिंगननाबा मोरे बेहांग अमदि जीरीदा security की फिबम फगत हले चाही असिदा तोंगान तोंगानबा लालहोलुप की केडर हुमबुद्रा मंगारोम चंगजरखरे मखोइदा पीबा अलाउंस के सेंफम हेंगत हन्नबा गवर्नमेंट फिरेप लौरे चिंगी एरिया सिंगदा चौखत थौरांगी लमदा मानबा चाकथोंग पीननबा मिडियंग थमली अहानबो ओइना उखरुल चांदेल तमेंगलोंग चुराचानपुर सेनापति कांगपोकपी अमसुंग जिरीबामदा नुपी कैथल सिंह सादुना अयाम सरुक लोइशिले लुपा करोड़ कुन चंग चिंगी डिस्ट्रिक्ट सिंगदा मॉडल स्कूल अममम थमनना बथौरांग लैरे धनमंजूर यूनिवर्सिटी एकेडमिक सेशन असिदगी मथौ हौरगनी गवर्नमेंट इंजीनियरिंग कॉलेज अमा हैरोकता थमनना सेंटर न अयाबा पीरे मई फंगदबा इमुंग लाख अमा लिशिंग हुमफुद्रा मंगादा लेमना मई पीननबा सौभाग्य स्कीम हौदोकले नेशनल विलेज लिसिंग अनी चौंगा मरीफुनिथोई की मनुंगदा लिसिंग अनी चामरी यांखई तरेट मई फंगहले लेमहौरिबा खुंगंग चामगा कुनमंगा असि लिसिंग अनी 13 लोइसिलकपदा कवर तौगनी PHE डिपार्टमेंट की अचीवमेंट की मतंगदा पल्लदुना चीफ मिनिस्टर न हाइखी चिंगी डिस्ट्रिक्ट सिंगदा इशिंग की अवार्ड पर लैहंदनबा गवर्नमेंट असिना लुपा करोड़ अनी चंगना सेंट्रल प्लान स्कीम की मखादा रेन वाटर हार्वेस्टिंग स्कीम मंगा पाइखतली एयर कनेक्टिविटी की मतंगदा पल्लदुना इम्फाल अमसुंग दिल्ली की मरक्ता डायरेक्ट फ्लाइट लाकपदगी सथोक ससिंदा मतम मांगहनदबा ngamle एयर एशिया सु अप्रैल 3 तगी नुमित खुदिंगी इम्फाल दिल्ली फ्लाइट लैरगनी हाइना खंगहलकले नहा सिंगी लुपा करोड़ 3 फावबा मतेंग पीगदबा स्टार्टअप अमदी लाइक तमिनशी हाइबा स्कीम हौदोकलगनी ममांगी चाहिदा गवर्नमेंट असिदा मियामना कोऑपरेशन पीखिबगुम लाकदबा चाही असिदा सु मखाताना पीबीदुना हेना चौखटपा स्टेट अमा ओइनना बहोना मिनसी हाइखी गवर्नमेंट सिना स्कीम सोबगिया सेंट्रल की स्कीम्स की मखादा 1,75,000 गुम हाउस होल्ड से पावर कनेक्टिविटी मई थालमदबा 1.75 लाख युम हाउस होल्ड सिंग कनेक्ट पीदबदो कोई पीननबा फ्री पावर ने पीननबा होनरे मई थानन लेरम विलेज कयामा अखोई मई थानबा ग्रिड की मखादा मुदी ग्रिड लाइन लेते बदना कोई सोलर की मखादा कोई पीबा हो रहे अदुना 125 अनदर विलेज अमा खुन्ना में कोई 2019 ने कवर तोगनी
Thasigi tang tara truktigi kun phauba Manipur University da pangthokadoriba chama supna manga suba Indian Science Congress ka mari leinana Manipur University ki professor official amadi mairoi singgi oiba Bigyan Jyoti Rally Manipur ki governor Dr. Nasma Heptullah na Rajbhavan dagi lamthakre kongsat adugi lamthongpham Manipur University da oiki Governor Dr. Nasma Heptullah na haikibada Science Congress asi pangthokpana haugalakliba mahiroi singda ahenba science ki inot ama piba ngamgani haiki The Science Congress has got women scientists, it has got student science, children, and there's no age bar as far as learning and knowledge is concerned. Every day we learn something. Directorate of Health Services Manipur na Khangatlaba District Mangada Health Minister L. Zainta Kumar na District Medical Officer Singda Mortuary Van Kusinakre Lamfelda Labor Indian Medical Association gi hall da pangthokiba Thoramadu da Health and Family Welfare Minister L. Zainta Kumar Health Services ki Director ke Rajo Yauna Atai mari lainaba official sing susaruk yaki ngasi mortuary van Kusinakraba district sing adudi Imphal West District Churachandpur District Tamelong District Technopal District amadi Chandel District ni Minister L. Zainta Kumar na haikibada health sector asi ngasi di yamna chawba industry ama oirakpadagi infrastructure amadi specialist doctor sing matamga chanaba mongda thamle awat pa leirabasu masagi leijari staff sing na hotnabadagi phibam yamna phagatpa ngamle Manipurda super speciality hospital lama PPP model da athuba matamda sanana bukhonari masina health sector da hena fagathan bangam lagani haiki top department chili no makani mi shu do makani mitara ka babal lai da machi bata state like Manipur bordering Myanmar and other countries in Southeast Asia Tungda Health Minister L. Zainta Kumar na mortuary van sing adu magi district singda chatnana balam thaki Haukiba chahi kharagi manungda Assam Rifles na fagatpa drug singi manungda khwaidagi yamba changda lupa crore 13 rom henbagi WY tablet amadi brown sugar technopal da fare hiramasiga mari leinana ngasi ragailong da leiba narcotic control bureau gi office da paumi singa unaba amada 12 suba Assam Rifles ki CO Nectar Sanjen Bam na fongdokhibada akak naba pau ama fangwadagi ngarang ayuk pung 6 lom tabada Assam Rifles ki mobile vehicle check post ta more dagi Imphal tamna thoglakpa Tata Sumo registration number TR01 U0250 asi khamdana check tawbada chahi kunma thoilonggi lenga oigadaba nupa ama brown sugar kg amaga gram chanipan humphumanga asi packet chamaga kuntra nipan amdi WY tablet kg taraga gram kun taret masingda tablet lising marifudrani asi tongan ba packet chamri ga yangkhai da haptuna purakpani Assam Rifles na NDPS Act lising amaga chamapan marifumanga gi matung ina Narcotic Control Bureau Imphal Unit makha taba ain gi oiba thabak sing lokhatna ba pau pibani fagalaba miyo yasina fongdorok pagi matung ina purakli ba ain na yadaba drug sing asi Shillong da puna na ba puthorakpani haiba sukhang bangamle haiki fagalaba miyo yadudi tuipi lokchaw dagi Paukholen Baite Kawi Mahaki Mathakta Aingi Oiba Thabak Sing Lokhatnaba Fagalaba Polam Single Loinana Narcotic Bureau of Imphal Unit Sinakre Mahanga Makhatana Fongdokhibada Mamang Sahigi Jun Thadagi Ngasi Fawada Imphal More Lambida Purakpa Aina Yadaba Drug Sing Fakiba Sing Asigi Selgi Value Asi Charakna Lupa Crore Yangkhai Mangarom Oigani Haike all the sister organizations which are controlling and which are helping in firstly in law enforcing as well as anti-corruption and anti-smuggling activities. This year itself, we are pleased to announce that in this whole year, we have been able to catch a total sum of around, roughly around 55 crores. Ngasi paumi singa unabadu da NCB Northeast Zonal Director Rakesh Chandra Shukla susaruk yaki. Lakliba tang tara trukta India ki Prime Minister Narendra Modi na Imphal da lakadori bakhongchat asiga mari leinana miyamna lambi chathok chasin tawbada ahongba leigadori hiramasiga mari leinana ngasi Imphal East ki conference hall da paumi singa unabada traffic ki SP Khwesnam Sarmana fongdokhibada Imphal West ki oina Prime Minister na saruk yagadori ba mafam Manipur University asi miyamna sangbada main gate khakta da sangba yagani liwa lambi amadi chinga makharom dagi lakpa lambi da Labor Gate number 1 amasung 2 da
changba thingani Imphal East ki oina Liberal College crossing dagi college asi tamna changba lambi gi athingba leigani sangak pham dagi lakpa gari sing hangang lambi da diversion tawgani Koirengai rom dagi lakpa gari singna Achan Bigai rom da chatkani Sekmai rom dagi haigalakpa gari singna Kameng taba lambi da diversion pigani loinana function asi yawba lakpa miyoi singidama Koirengai Airfield Manipur Public School NYC ground Mung Lampak Ibudau Apokpa ground da miyamgi parking oigani Mifam pangthokpham oiriba luwang pokpa cricket ground changbada khabam lamkhai dagi matai taba lambi da fauduna laklaga miyamna changbi ba yagani haiki Paumi Singa Unaba du da saruk yakiba Imphal East ki SPK Megha Sandrana security ki section thorang lokhatpagi sarugama oina miyamna meeting yawba lakpada ayuki pung 8 fawagi manungda men venue da changbiu amadi changba matamda handbag Chana thaknaba item sing chai mineral water bottle na chingba amata pusinba yaroi isingi oina serang khawda hapa khaktang pusinba yagani men venue asida tongan ba partition tara taruk khaidoktuna leigani miyamna mafam amadi mafam amada chongthok chongshin tawbiganu karigumba pamdaba thodok sing thorakpa matamda miyamna isa isa gi phampham da adumak lengdana leibiu amadi parikya ga mari leinaba sathok sasin tawgadaba singna ayuk pung 8 phawgi manungda chatpiu haike Prime Minister Narendra Modi ki Imphal khongchat ki yengdaga police na ngak senbagi thabak lokhatle ngasisu Nambol police station ki manung sanba kodom pokpi mayai laikai amadi malong gi mafam kharada thibuhumbagi thabak sathakre Bisnupur gi SP Jogesh Chandra Haubizam gi Lamjing Makhada additional SP David SDPO Binoy Chongtham Commando OCT Khogen susaruk yakhi myoi manga masagi saktakche yaudabadagi Nambol police station da sinakhi Langthabal Pura Makhong da Health Minister L. Zenta Kumarna Water Supply Scheme ama sangakre Thoramadu da Nauria Pakhang Lakpa Kendragi MLA S. Subhash Chandra MLA N. Indrajit amadi PHED gi Additional Chief Engineer Swami Kanta yauna official gyana saruk yakhi lupa crore 8 hena sangna saba water supply scheme sangabagi Thoramadu ga mari leinana Health Minister L. Zenta Kumarna sakarna paikhali bathabak singasi prajagi yaifana bani haiki Amaromda PHED Imphal East ki makhada leiba water supply scheme mari ngasi sangaduna miyamda khusinakre scheme singaduna luang sangbam water supply scheme hangang makha lekai water supply scheme Waiton water supply scheme amadi leimaching water supply scheme ni luang sangbam da pangthokpa water supply scheme ahum sangabagi thoromaduda PHED Minister L. Dikho MLA Khazim Basum Secretary Nidhi Kesrawani amadi Chief Engineer A. Sunil Saruk Yaki Laimaching Water Supply Scheme Sangabagi Thorom Adudana Family Welfare Minister L. Zenta Kumar MLA N. Indrajit amadi S. Subhash Chandra Singwa Miyoi Sing Saruk Yaki MLA Dikhona Aphaba Isingna Miyoi Bada Kanaba amadi Water Supply Scheme asi Tungkoina Chatnaba Miyamna Lohaningba Thaudangi Matangda Wafam Kaya Fungdoki Management si public na responsible loge to bane Konthawzam Kendrugi Manung Sanba Ngairangba Mamadi Kangmong dasu water supply scheme ani ngasi Mahud Minister Syam Kumar amadi Konthawzam Kendrugi MLA Dr. S. Ranjan na sangaduna miyamda khusinakre Thoromaduda PHED gi Additional Chief Engineer Swami Kanta amadi Department ki makok thongba official kya su saruk yakhi Thoromaduga mari leinana water supply scheme gi akoibada ujar kya su thakhi Dr. S. Ranjan na Praja Singh Damakta Mahaki Laikhidraba Mapa Bungna water supply scheme Sanana ba Urep Uyung Tamlamba du Mahangna Sangaduna Miyamda Khusinnaba Phangbada Nungaiba Phongdoki Minister T. Syam Kumarna water supply scheme asi matam kuina Chathanba Haibasi Praja Singh gi Khutta lei Praja Singh na matam sana tax thidok piu haiki Urban Infrastructure Development for Small Medium Town gi senthang makhada lupa crore 13 lakh 13 changna saba Kakching water supply scheme ngasi PHED Minister L. Dikho na sangakre Thoromaduda Kumbi Kendragi MLA S. Bira Wangjing Tentha Kendragi MLA P. Brozen Kakching Kendragi MLA Y. Surchandra Susaruk Yakhi scheme asina nongmada ising 3.ahum MLD miyamda fanghanna ba pandam thamli Health Minister L. Zenta Kumarna Imphal West District ki Konjeng Lekai da Saba Ayush Dispensary ama sangakre sangabagi Thoromaduda MLA S. Subhash Chandra MLA N. Indrajit amadi Ayush ki Director Dr. A. Guneshwar Sarma Susaruk Yakhi
Amaromda Lamfelda Leba Ayush Directorate Ayush Store Rama Health Minister L. Kumarna Sangaki Thoromadudasu Ayush Director Dr. A. Guneshwar Sharma Susaryaki Minister Zen Kumarna Health Department Amadi Ayush Department Animak Asi Miyoiba Kunaigi Labor Department ni Department Amana Department Amabu Hantana Khanbagi Wafam Leiroi Amaromda Sarkar na Paikhalakliba Natraga Paikhatkiba Thabak Singh Mahai Sagadaba Upambi Ama Thabaga Chap Manai Pambi Edu Mamang the Lairamba Langak Amadi Hauzik Lairiba Langak na Tharabasu Mahai Sagadabadi Miyoiba Kunaigini Masida Langak Paiba Paidaba Thidana Pangangda Ngangnaba si Yamna Pikparasniti Tawbagi Mongni Haiki Manipuri Yelhomi Kanjanaba JCILPS na Sangsilakliba Khongjang Ngasidi Chingtam Ani Thong Manana Sangsin Minaragani Haina JCILPS ki convener Arjun Telhaiba na Fongdokre Ngasi Numidang Sagarota Laiba Joint Committee ki office ta pangthokpa paugi mifam amada mahangna makhatana JCILPS na Sangsilakiba Khongjang Kayada Chingtam Ani gi marakta wakhal tanadabadagi phibam kya lakhi Kanglon Chumna Sangshiliba Khongjang asibu wakhal taminanaba Jingburoi kaya leptana wari sanabagi mahai oina Chingtam Ani punna Khongjang asi Sangsin minabagi firep lakibani ngasi Senapati District ki Mayang Khang Khulda Leba Generals Thangal Ecology Parkta JCILPS UNC Naga Tribe Hoho gi leader sing Naga Students Organization gi luchingba sing yauna punna khana nainaba mifama mapangthoktuna warep ahum laure warep singi manungda Manipur gi Yelhomi Sing Kanjanaba bill ama pass tawba mathautai haiba wafam yaure haiki Chingtam punna Amatoina, Sanction Lakanda, when Sagar su Apunba memorandum, Pishalagadi, Sagar and Situmina, Labor Sisu, Labiaroi, and a Kali, and a Miamna Smana Apun Kola, Gomatam the D. Haukiba, Delina, Akoi, Miang, Pamado, with whole Tokibado, 100 my Pakani. Kurai Kendrigi Manung Chanba Kongpal Lai Hidenda Laiba Ugi Thong, Semzin Naba Kendrigi MLA. El Susindrona Lamdam Adongi Miam da Lupali Sinyankai Kusinakre Amaromda Ngarang Thong dagi Angang Amatai Hairiba Pagnung da Laiba Suspension Bridge Adusu Semzin Naba Lamdam Adongi Myoy Singda Lupalak Amakusinakre MLA na Haikibada Atuba Matamda Thong Masi RCC Thong Onthok na Bukhonari Madugi Matamdu Yogdri Fawadi Mahaki Local Area Development Fund dagi Lupalak Manga Kaithoktuna Semzin Gani Haiki Manipur gi Yelhomi Singi Manungda Ama Oiba Mitai Maitai Bu Indian Constitution ki Scheduled Tribe ki list chanbada debate taunabagi maram leite haina Moirang College ki hanagi principal oiramba haujikna National Assessment for Accreditation Council gi assessor oiriba Dr. Akoizam Sundar Singh na Fongdokre wafam ase Scheduled Tribe Demand Committee na paring naina satharakpa Manipur gi tongan ba agriculture intellectual amadi akhang ai singa Unaduna Makoigi Mot Fongdokpagi Saruk ama oina ngasi Moirang Konjengbam Lekai de Laiba Moirang College ki Associate Professor Ningthaujam Joy Singhi Yumda Pangthokhiba Thoromda Fongdokhibani Paumi Singha unaba duda Dr. A.K. Sundarna Makhatana Fongdokhibada Manipur gi sakna iraba hauzik tribe ni haiduna leiriba kabui aiba amadi atopa Yelhomi Phurup kayagi aiba aibi singna makoi gi phongliba lairik kayagi matung innasu mitai maitai asi chingmini Ariba matamda Manipurda Chingtam haiba tongan na leiramde Chingda punna Yelhomi Sing khunda laitaduna leirambagi khudam changdam kaya aikhoina fangli amadi leiri North State ta leiriba singi manungda Mongoloid Furup Singi Manungda Manipurda Lairiba Yelhomi Ama Oiriba Mongoloid Furup Amani Hainariba Mitai Maitai Kaktana Karigi category Ahumda General OBC Amadi Scheduled Caste Haina Thamlibano Hindunization na Laktringai Manipurgi Yelhomi Sing Scheduled Tribe Oina Adumak Oiduna Lakibani Manipurgi Topography da Yengluragasu Manipurasi Ching na Saruk Chada Marifudra aduga tampakna sada tara khaktani haiki Indian Constitution ki article chahum gani funithoi gi matung ina Bharat ki Prime Minister amasung Manipur ki Chief Minister anina mitai bu Scheduled Tribe listed challe haina lauthokpada yetningai leitraba wafamni thawong asina tribe oina leizari ba chingmi singda karisu kainingai leite loinana taliba dabi ase thuba matamda pifam thoi haiki adum chungdan leiraba wafamne tami singna Scheduled Tribe chingbada Plain Tribe oina leigani Chingi lamda akai ba leroy makoi kota mungada basu leite tami singi hana lejarambi chanabi nat sanskriti punamak karim tanda kaidana anumak leigani Socialist Student Union of Manipur Gani Shubhamapok Kumon Thoranga Mari Lena Ngasi Armed Forces Special Power 8 ki makhada fact encounter ni haiba thokdokta leikhidraba singi imung manungda
Fisakol mateng pangkre ngasi Fisakol pikibasing aduna Waiton mamang lekay dagi kumbong mayung ongbi ingelay amadi mongsangay makha lekay da laybi loitong bam ongbi Ranjita dani Fisakol kusin nakiba thoramaduda Mahairoy Loop asigi President Nongtongbam Sanahal Publicity and Propaganda Secretary and Tanuranjan Susaruk Yaki Mapuroy ba laikhidraba matungda wana leliba mioy sing aduna Mahairoy Loop aduna hingnabagi lambi pibi bagidamak tawimal khangba ulakhi Karigidamak Fisakol tengbang oina piri bano haibagi matangda en Tanuranjanna wafam kaya thamlakli. Amaromda Socialist Student Union of Manipur Gani Shubha Foundation dega mari lainana EP bagi thoram amasu Jenims ta pangthokre. Manaba khunai amagidamak e dan haiba thim asida union gi thongmi singna EP naki. Ngarang numidang pung mapalom tarakpa dwaida Kumbi Police Station gi manung sanna Kumbi IB Road ithai bazar maning lekai da Lekay adumakta dagi nupa ama diesel auto amana thomlambadagi khudakta mafam adumakta da laikhidraba miyoi adudi sorokhaibam oken chahi kuntra mapan apokpa laikhidraba thambawni misi asigi matangda ngase ayu ithai IB road amadi ithai nongmai khong road ki ithai wakpokpida lamdam adongi miyamna lambi thingbagi khongjang changsin khrei thodok aduda chenaba auto Kumbi police na Fagat pagaloy na case ama register tawkre lambi tingbagi khongjang changshin khiba aduda saruk yakhiba Win Club ithai gi president oinam jiban na phongdorakpada laikhidraba oken gi loinabi kidney patient ni loinana pikliba macha mari gi loinana yamna wana hinglibani maramasina tuba matamda thodok asida chenariba auto driver puthokpiu maha puthoktriba phawba lambi tingbagi khongjang makha sangsin baga loinana asiba hakchang su lokhiroi haiki Tauraga koi hariba asiba hakchang de koi hariba laikai bayam sina punjala koi asiba ji lawroi haidana koi adugi chapchaba phire ama leijare tasengna koina ngasi kano to bisna kai mata sengna police ta kai ma hariba thengomi banu pa jina ngasi gi numita cylinder toba taraga de koi lambi je khudak dum hangtok chagani kari gumba masana lakna cylinder toba taraga de koi hariba lambi je dum thingin jagi Sarkar ki thausil makha da Digital India ama oihanna pandamda online service miyam da fanghanna ba wakhalonda common service center singna miyam da kanaba pirakpagi chahi ani mapung pharakpagi thoram amaga loinana Bisnupur district ki oina common service center mela lisingani tarani pan tronglaubi da leiba common service center da pangthokre district governance society Bisnupur amadi common service center SPB Manipur ani gi makha da common service center tronglaubi awang na sinduna Pangthokiba mela aduda Moirang City block ki BDO ke Jadumani Tronglaubi Tera Khongsangbi Panchayat ward number 2 gi Pradhan Nando yauna atai mari leinaba miyoi kyana saruk yakhi district manager Prasanto oinamna Bharat Sarkar ki thorang ama oina district asigi leiriba khungang singda common service center singna piriba kanaba sing amukka hena ahongba mamalda service piba ngamnanaba internet wifi chawpal asi install tawramlaga salaidana thamliba si mari leinaba singna midyang sangbiu haiki Video Jadumani Kungang Singda Ladiba Mui Sing Larik Laisu Haitabana Ayambani Job Card Subagi Sale Kaitokna Bohonabada Bankta Kiu Leptuna Awaba Mayok Narambadu Hauziti Waningai Laitre Common Service Center Amada Hexatuna Sale Kaitokpa Yabagi Kudong Saba Lady Haiki IGAR South Ki Makada 9 Sector Assam Rifles Ki 6 AR na Imphal East Police Commando khusam naraga kontha ahalupta thibum gi thabak sathabada aina thingkraba KCP ki cadre ani yamlaba kusukhulai bomb amadi drug ka konana fare hairi makhoi ani degi 9mm pistol ani mine bomb ani pokhai hannaba device ama nongmai maru mari kani kilo amaga gram nipan amadi atai potlam kaya fangle haina IGAR South ki PRO ki cherol mana fangdorakli Goods and Services Tax GST da register tawbiraba taxpayer khuding makna matam chana GSTR 3B monthly return file tawbi February thagi GSTR 3B return file tawbagi aroiba numiti lakliba March kitang kundani Sale Changdana return file taunabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawbi Kanganjariba Department of Taxes Government of Manipur Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs.
For the first time in Manipur, MS Sophia Traders brings you Railstar quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Railstar Building, Langtaba Leb, Imphal West, and at authorized dealers across state for a smooth drive. Quick zone gidi tata college di mambal suma phang kuding cham mane yo suma ngaroi pista chalabni na adu suma takta superlink footing gi offer me amum pirisi di tas electric drum no sin bagum na yoti sin bayar dudi sana gi mohut yang na sin bayar Combined tutorial for CBSE, the largest CBSE tutorial center in Manipur. Admission open for first batch, class 12 CBSE, 6 months advanced foundation course, class 9 and 10 CBSE, 6 months advanced foundation course, class starting from 15 March 2018, class timing 5 to 7 AM, 4:30 to 7:30 PM, van service, hostel available for boys and girls. For details contact Combined Tutorial Office, Sagolban Borang Legat Wachin Bus Park. Hakchangi labor solak padagi puchu singaktaba, hakchang choktarba, tumba chaba yaraktaba, khong hama nungayaktaba singidamak, amatta nairaba upaidi, Jolib syrup, amasu Jolib capsule bu changni sinabiyo. Kaidawino? Kanano? Kaigino? Kaidawiyo? Masipumna. Noi lebede gari ahan maga tongmo ngamdrabane. Pura laga tongni khaliba namai doi kaidro. Senbun puthokga leibedi ngamdana. Senbun puthokna leiba ngamdrasu Imphal Finance na salo. Ai jo ahan ba lei ngamdana Imphal Finance tagi loan oine lori. Imphal Finance na nongbu manung de gari loan lobu yabani tong chaba pizeri adom na pam makal gari kudingmak lobu be yabani. Amukana taram nokchari makhata pau. National Sports University lingbagi matangda miyam gi sentiment khangna thabak tawdi haibagi mayukta KSO Sadar Hills na Prime Minister gi Imphal Khongsat boycott tawri hairi Kangpokpi District Headquarter label lubasi gi Administrative Office ta pangthopa paugi mifam amada President Thangmin Lian Kipgen na BJP na luchingba chungshin na government asana National Sports University gi matangda miyam da pi khiba commitment ngak na chatte haina maral sikhi government na KSO da yanada ba issue khudingma loshilaba matung Prime Minister na urep uyung tamgani haina thajaba thamki adubu ngasi fawba thabak oina pangthoktre asigumba phiba masidagi KSO Sadar Hills na Prime Minister gi khongchat amasung Sports University gi urep uyung tambagi thoram boycott tawnana bagi phirep lobani khongjang asida gari chathok chasin dukan sing thong hangba yaroi adumakpu exam thariba mahiroi singi oina di komthokani haiki. The National Sports University at Haraut-Hill. As a sign of our protest, we have called for a total shutdown of National Highway 2 from 6 AM to 6 PM of 16th of March. We would urge the general public to understand that this is a protest not against the setting up of the university, but a protest against the repeated failure of the state government to keep its commitment and to keep fooling the people time and again. Manipur da ahan bo oina ningong singdopagi surgery mai pakna Ras Medicity Hospital da pangthokpa ngamle hairi hiram asiga mari leinana ngasi North AOC da leiba Ras Medicity Hospital da ngasi paumi singa unaba amada hospital asigi managing director Haubizam Rajena phongtokhibada lamdam asida ningong sindokpagi thabak asi mai pakna sel yamna tingdana pangthokpa asida maru oiba thodang loriba si hospital asigi senior consultant Dr. Potsambam Lat Saheb ni ningong sinbagi thabak asi atopa Delhi natraga Assam da leba hospital da tawbada lupa lakh ahum dagi lupa lakh mari makai phawba changlabasu hospital asidadi sumnatagi implant tawgadoriba America da saba Stryker company gi port asi lupa lakh ama changani amadi hospital gi oina lupa lising yangkhai manga khak punna lupa lakh amaga lising yangkhai manga na hanthaba mamal da pangthokpa ngamlagani masina miyam da mapalam da chatuna selyam na tingna amadi matam mang na chatuna tawgadaba thabak sing adudagi kanbang ngamlagani haikhi Pamui Singa Unabadu da Saruk Yakiba Senior Consultant Dr. P. Lat Saheb na Ras Medicity Hospital asida orthogi oiba operation sing pangthok naba tongan ba plan kya lairi hakchangi joining kudimak sindokpa yai masigidamak Ras Medicity Hospital na North East region da tawdriba makhalgi OT sing pangthok naba thawrang tawri tha ama ani gi manungda hospital asida operation tawbada masal sing thoina sokhandaba mawngda operation tawba hauragani haiba wafam sing phongdokhi Art of Living na satharakli ba Youth Empowerment Seminar ngasi JEO John 1 gi makhada leiba Langjing Government High School da hawdokre hawdokpagi thoramda
John Wangi DI yauna mari lainaba mioising saruk yaki Langjing Government High School gi headmistress L Nirmala Debina Mahiroi singna haksang phangna leiba tangai fade makhoida pressure leitana wakhal khantha hannaba khongthang asi lokhatpani seminar asi lakliba tang 19 phawba sathagani haiki Making digital marketplaces fair haiba hiramasida numit nini ki oiba khana nainaba amadi miyambu bhap taminabagi workshop amangasi konung lampakta leiba lamyan basanglenda hawdokre Consumers Club Manipur na sinduna pangthokkiba workshop asi haying Mars ki tang 15 World Consumer Rights Day palanga mari lainana pangthokpani haukiba December ki tang 13 National Consumers Day dagi hauduna club asina Manipur gi mafam kyada National Food Security Act ki matangda leptana satharakhiba awareness pibagi thoram palansu hayeng loshingani hairi napsa amasung ate scheme sing Manipur da yoraklaga mangliba amadi government na miyam gidamak kari midyang thamliba haibasigi matangda club asigi president T Fulchana wafam kaya fungdorakli Ancient Monument and Archaeological Site and Remains Act ki makhada ngak senduna thamliba Ukhrul district ta leiba Khangkhui Cape Nongzutha matamda gari changba yabagi lambi oidri Historical and Cultural Research Center na mafam aduda tizin bachatpada Cafe adubu yang fam phazana semlabasu amadi guest house ama saramlabasu lambi gi phibam phattaba asi sarkar na midyang sangdri hiramasida report ama Langkul sini yang masih melekul nasi tentang masih puari ke karai phawu mari lain bagi habis matang dah masih president and implementina ISTV the phone. Sini nak sini siga yang itu mari lain mula. Agum si pun tahu hai dina alam masih hai si masih amungi aku ke genealogy dah show hai pun masih Kami kami ini lagi lebih Jingsum baga masih sina matang tu kumaga pergi yang kopi ada lagi matang tu dah agak pergi siapa pergi kan sih film lain dah palam pergi dan hari apa pergi kami solusi masih yang istri kele yang malu iba pergi mari lain apa suruh ina pergi istri kele nak kerja research center Hari Center Organization siga, organization da, some naraga, magi, imam si maga, si. Asigum laba yamna maru iba mafam asida yengbala iba langkoi ba amana ISTV da mafam asigi Fazaba amadi mafam asibu yaunaba leiriba lambi asigi matangda pendabo hongka hongdor mafam sidi am fazaba thaina ge kogi history goiba aduna yamna kado to ma fazaba afam ji laga de koi wa puna muloi kaw afam si lambi je kone la ko matam na ngasai gi thingna ro kodo la masi fazana mafam ji sebiraga ko ma history goiba ni na ko mingi site gi hona biraga mayam gi tourist ki jo oiba kogi thaina gi ko Tijam bukotan ba ngam ngam ni sas ko ba ngam ji kutuk tap on lambi jamani lambi ji nungai do bagi tampak imi la kusisu yam nungai dre to yabi radi lambi ji phajana sembiu haina haini ne Asigum laba yamna maru iba mafam asi hujik leingakna yengnaba mafam di semle adubu yaunaba lambi di semdaba na maram oiraga Arak pasingga yang kudong sadaba kaya mayuk nari maru iba mafam ase yaunaba lambi semada kari mangjaba leibano haiba sisu langkoi basinggi maikai degi hangnarakti ISTV pawgi makta pawdam jariba ningthokam sanna dawu dai thangkhui leki RBS KMD NPC DCS Kimityang Makhada Manipur Heart Foundation Sky Hospital na sinduna nongmagi oiba free eco screening ngasi Bisnupur District Hospital da pangthokre Thoromadu da mari lainaba officer kya susaruk yaki Thoromadu ga mari lainana Bisnupur District ki Chief Medical Officer S Babichan Debina haibada chahi 19 faw gi manung da leiba angang singi heart screening tawraga Sarkar na recognize tawba mafam singda lemna surgery tawbagi khudong sab fangnabagi damak amadi chahi 35 gi mathakta leiba mipum khudimakta heart na naraba sing khangdok nabagi damak screening camp asi pangthokpani heart na naraba sing khangdoktuna lemna layengduna nada yektaba masamu phaba angang ama oinabagi pandamda pangthokpani haiki
Miss India Manipur gi oina mahut sinanaba nan Manipuri ama khankhibada Robert Naureng ga karigumba mari amata lainadi haina Robert Naurem na phongdokre ngasi Uripok ta leiba maha ki studio da pangthokpa pau gi mifam amada mahang na makha taraduna social media amadi pauche singda lanai myo yamadi mahairoi lukki maikai dagi nan Manipuri ama Manipur state mahut sinanaba khanbada mahagna thaoina sinbadawna inariba phongnariba se laibak thibani handak pangthokiba Miss Manipur Queen contest dagi state asigi oina myo ahum khallaga thabada Miss India organization na Guwahati da selection tawbada state ki represent ahum laihauraga state asigi represent oina thorakiba nan Manipuri oina khankibani masida mahaka karigumba amata mari lainade haiki मखोइने ताजरकपनी मागी टैलेंट की मतुंगिना मपादो मा सिदा पोस्टिंग तौबदगी मागी एलिजिबल मोय क्राइटेरिया की मतुंग एलिजिबल ओइने माना थाजरुबनी दुजो आइंगोना थारक पोस्टु मिस इंडिया थाजरुबनी आइगे मडी सुरेलेंदब पोतुबु आइंगोंदा बदनाम नत्रगना हाइबदी तोंगानबा मिस इन्फॉर्मेशन अम हाइजलगा सुमाइन तौदना मिंगचा थीनबा नत्रग तोंगानबा मयामगी हाइबदी सुमाइन तोंगान मची मचीदा इहौ सागललगा मिंगचा थीनबा नत्र तौबसिदी तसेंगनमक नुंगाइजदे Joint Action Committee Against Forced Inauguration of Mapitel Damna Damase Saba Loidana Sangaba Yaroi Haiba Dabi Galoina Nangasi Tang Tara Marigi Ahing Nongyai Dagi Tang Tara Taruki Ahing Nongyai Fawa Manipur Bantawani Toromba Adu Manipur Sarkar Gayanaba Purakpadagi Handokle Hairi Workers and Traders Association Morin and Numit Mangani Chupna Satagataba Kuzailok Turel Amadi Lailok Turel Konglung Singbagi Saruk Ama Oinangasi Nini Sanba Numita Turel Singbadu Da Moregi Commando DSP TS Thomas Nipan Suba Manipur Rifles के Assistant Commandant Muhammad Farooq Yaw na atay police officer kaya susaruk yaki. SSA gi makada moregi Khonong 5 Village sa Saba Primary School lamang nga si Sports Minister Let Pau Hawkip na sanggakre Toromadu da Tengnopal gi DC KH Ragumani SP Dr. S Ibomsa Moregi Adishi and Bangkim na chingba miyoy kaya na saruk yaki. Minister Let Pau Hawkip na education naman di health kilamda rasniti taubiganu right to education na si primary level dagi mapungpa na fangan si haiki. Minister Let Pau Hawkip na DC naman di SP galoy na More Government Higher Secondary gi fibamsu yang shinki. UNLF ki nupi kedar ningombam penaw sahi kunmari apokpa Ranjit Maitai laifam Huidrom Mayai Laikai Fare Hairiba si UNLF ki member oidraba misak amani mahak party da hana yauram labasu masagi heart ki anabana maram oidona party da ki pothakraba miyoi ni party da ki pothakraba miyoi ama oibana makhatana UNLF MPA gi miyoi ama oidre maram aduna penau UNLF MPA gi MPA ga mari lainade haina lup asigi Department of Publicity ki Director M Sakhen gi cherol amana sengdorakli Bigo Life Amada Haina Mingthonba Manipuri feature film Amagi Yaifathoni Thoram Amangasi Numidang Hotel Classic the Pangthokre film asi ahan bo oina Thangjam film production na puthokpani film asi Bimol Fibo na story screenplay amadi direction oigani film asi da main cast oina Boni Sharma Silhaiba Biju amadi Ratan Lai Yauri Yaifathoni Thoramadu da film forum Manipur gi chairman Mangol Zau saruk yaki film asi gi matang da director oiba Bimol na haikibada Bigo Life asina lamdam asida pirakliba saktam da yumpham oiraga namgadabani haiki Lilong Chajingda Nongna Saba SDC Office Building ngasi Consumers Affairs Food and Public Distribution ki Minister Karam Syam Sangakre Thoromadu da Revenue Department ki makok thongba official amadi PWD ki engineer Lilong Nagar Panchayat ki chairperson na chingba kaya na saruk yaki Karam Syam na haikibada Apik pasan pham khara ki dama karmachari amana tungi mangzagadaba thabak oirabadi tawroidabani tungi mirol gi khallaga thamoi sengna thabak tawbiu haiki Sagang Higher Secondary School gi Ramsa gi makhada lupa lakh 19 sangna saba vocational room MLAS birana sangakre thoromaduda Comrem Union gi President Lalkhomang Sarto School asigi Principal in Charge S Mingthang Kom Susaruk Yake MLAS Birana Haujuki Matamda Education Haibasina Kunai Asigi Saukhat Lamzelda Manglomda Changshinabagi Amatangairaba Lambini Haiki National Food Security Act ki card pithok tabaga mari lainana cheng mapung fana card paiba singda fanghandre haibagi matangda Kakching District ki manung sanna Sugnu Kendra gi Wangu Gram Panchayat ki oiba miyamgi mifamama Khartabi Community Hall da pangthokre mifamaduda Pradhan A Sharad Upapradhan L Deben Susaruk Yaki Card Singh athuba matamda miyamda sinabaga loinana fangpham thokpa cheng fanghalagani haina Pradhana miyamda thajaba pikhi nakalamaromda card fangdriba Singh athuba matamda saduna fanghandrabadi akanba khongjang kaya changsilagani hairi
या स्कूल केंद्र की MLA चे सेचब्रतना वांखई लौरेम बम लेरक गुरुमयूम मांडोपता मंगा सुबह फेस की आंगनवाड़ी सेंटर अमा हांगदोखरे मार्च की तांग तरता स्टैंडर्ड रॉबर्ट हायर सेकेंडरी स्कूल दा गैलेक्सी इंस्टीट्यूट ऑफ साइंस लिलोंग की महिरोई अमना एग्जाम दा नतबा पंबई सिजनबा थिंगलुबगी दमक स्टैंडर्ड रॉबर्ट हायर सेकेंडरी स्कूल की ओजा नुपी अनीदा फुखिबा थवोंगबु यानिंगदबु फोंदोक्तुना स्कूल असगी गेट ता वाकन मिफम सथखरे स्कूल असगी स्टूडेंट यूनियन की प्रेसिडेंट जी दुर्जितना थोकिबा थौदोक अदुगी मतंगदा एजुकेशन मिनिस्टर अमदी मणिपुर सरकार ना मोहम्मद सजद आलम की मथक्ता एक्शन लौखटपियु हाइखी यूनियन की ओइना लिसा चनुना ताकपी तंबिरिबो ओजादा फुबा हाइबसी मोरेल यावदबा थवोंगनी थौदोक असि मतुंगदा अमुक हना थोक्तनबा सरकार की माइकैदगी मिजेंग चंगबियु हाइखी कोंगपाल चिंगांग बम लेकाइदगी युमनाम नेपोलियन कौबा चही कुनमंगा रोम सुरबा मियोय अमा महाकी लोइनबी थांगजम निंगोल युमनाम ओम्बी नेवारा नियमदी मखोय अनिगी चही अनि खक्ता ngairibi machanupiga punna haukiba mars ki tang amagi ayuk pung taretlom taba matamda yumdagi thokibadagi thiba khangdre hairi Napoleon hairiba miyoy asi kulai kuchuni masam teli mamai sangi fit manga inchi mari rom wangi hairi yumnam ombi nevara ni kuchu ngawi masapai mamai koidai nai फुट मंगा रोम वांगी हाइरी मखोई मांगखिबगी मतंगदा नेपोलियन की अपोकपा युमनाम रमेशना पोरोमपाट पुलिस तवाकत ख्रे कनागुम सिंगना मखोइबु थेंगनाबिरबदी मनाक नकपा पुलिस स्टेशन नत्रगा मोबाइल नंबर 8413950560 दा पाउ पिबियु हाइरी हौजिक सानबगी पाउ अमुक लौबिरसी सानबगी पाउ पिजरी आग्रादा मार्च की तांग मंगा दगी हौरगा लाकलेबा तांग कुनमरी फाउबा सथगदौरिबा जूनियर मैन नेशनल कोचिंग कैंपता मणिपुरदगी सानरोय अनि रवि चंद्र मोइरांग थेम अमदी नीरज कुमार वारीबम खलकले हाइरी मखोय अनि बुखलकपदा हॉकी यूनियन मणिपुरना थागटपा फोंदोरकली लोइनना नेशनल जूनियर टीम दा खलकपा ओइरसनु हाइरी मखा ताबा सानबगी पाउ अखोयगी स्पोर्ट्स जर्नलिस्ट बोया निंगथौजमदगी फंगबिगनी All Manipur Volleyball Association की मियंग मखादा Young Men's Development Organization YMDO हाइरंगोई थोंगना सिंधुना organization असि की ग्राउंड टीम निपान ग्रुपनी थोंगना खाइरुक्तुना ngasiदगी मंगा सुबिस 11 and Raj Babu Sharma Memorial Junior Boys Cash Prize Volleyball Tournament हौख्रे हौदोपकी थौरमदा नाउरिया पाखंगलाप केंद्र की MLA सोइबम सुभाष चंद्र ऑल मणिपुर वॉलीबॉल एसोसिएशन की प्रेसिडेंट शामुक्सम नंदकुमार अमदी YMDO हाइरंगोई थोंगी वॉलीबॉल ऑर्गेनाइजिंग कमिटी की चेयरमैन डॉक्टर युमनाम तोमबसु सरू याखी था असिगी तांग कुनमाथोई फाव पांगथोकदोरिबा टूर्नामेंट असिगी ngasi अहुबु नुमित की सानखिबा मैच दा बाखे लमफेल सना के थेलना युम्बु YMDO हाइरंगोई थोंगबु सेट अहुम अमा कुलुमदोई कुनमंगा कुंथ्रा कुनिपाल कुनमंगा तरामापल लमदी कुनमंगा कुंदा माइथिबा पीखी सानबगी लमदा इंटरनेशनल लमदी नेशनल लेवल दा मसा मसा की मेडल लौरबसिंग मणिपुर सरकार ना सानब पोस्ट पीदुना लेरिबा मरक्सिदा यूथ अफेयर्स एंड स्पोर्ट्स की डायरेक्टर ना नोटिस अमा थोक्तुना PET खुदिंगमक डिप्लोमा इन एलिमेंटरी एजुकेशन कोर्स लोसिनगदबनी हाइबसी PET सिंगना नोटिस असि चनदनबा कयारक मरी लेनबा सिंगदा खंगन खरबसु पॉजिटिव रेस्पॉन्स पिरक्तबदगी खुमलपक स्पोर्ट्स कॉम्प्लेक्स दा सानरुसिंग सेंगबनबा मदी योखनबा लेरिबा यूथ अफेयर्स एंड स्पोर्ट्स डिपार्टमेंट की ऑफिस मसिंग यामनबा फिजिकल एजुकेशन टीचर सिंगना शो लोसिन खरे सथरिबा थोंग असि की मतंगदा फिजिकल एजुकेशन टीचर अमना स्पोर्ट्स डिपार्टमेंट अमदा स्पोर्ट्स करिनो खंगदबा अमना लुसिंगबु ओइबा पामदे हाइखी अखोइदा LP स्कूल ताकपगी ट्रेनिंग चलु हाइबदु यामना इसिंग थावगा चानदबा मोमा लाकोसिदा कोइना हंजन हंजन हाइरे एप्लीकेशन पिजारे अदु डाइरेक्टर लेथोक लेरगा ngasi मु कौशलगा हयेंग सानासि हंचि सानासि हाइबी वारी म सुम तौलेबा अखोइ अंगांग मचा खोइगी केनी यामना उसिबिदबा अतोप लमदा तोबिबोरगा मसि लोरदबनी खोइगी तसेनाबदा खोइ याउद्रबनी खोइ सिदा स्ट्राइक तोजि तोबम तोक्तबनी अखोइ जे मोइन ओनर तोरगा मफनसिदा पुसलखिबनेबा अदु ngasi दा खोइ तिलाई खुमिदोना नेशलक पनेबा मु
नोई तौनी में तौ यानी है बे मोंदा कई बम तौ रोज तो नोई मेडल के गए ना हंदुग हंदुग जो है बगुंबा या पुसे तवई दबा कोई स्पोर्ट्स और पना तबना स्पोर्ट्स पासे लेबा मसी तो ख्वाइदा सोई मने लमजनी है वाकंदा स्पोर्ट्स है बसे करीनो है बसे ममुत ताना खंगबा मीना पाय मतंदा कोई हुमा ममन फंकिबा मेडल दुगी मगुन नापी गदबनी मोइना मरजु नापी द्रे फरे अदो कोई हजिक कोई नाइजे जिदा कोई मधु दिल्ली तु चलरोय मधु की महुत्ता अखोई मतम मतम दुग चानाबा ट्रेनिंग पीबियो अखोई चचगे दिल्ली तरी 12 पास तो 50% चकदम हाइबम याउरी मतम दुदा कोई सानाजा पदी 50% चकेरा चलोरा मेडल दु टारगेट तोबने कोई मेडल दु येंगदोरीरा 50% टारगेट हान तोदोरीरा सिगुम इदागोम याम सोइबा पॉलिसी सिना स्पोर्ट्स मणिपुर पावर हाउस ने हार में बसी बुथरपगी फिवम लेरे ngasi khoi sanarabada tungda lakode bangang singche 12 pass tawna ba na hona ga doribra natraga na masi medal long lo hona ga doribra ba adu medal lang thorpa ta bane ma medal lo ro go juma 12 to 50% cha pata ri ba then down charging tawni hari 2019 da chi taw da ba gai sei ani da kaman to na ma collect ta bu ba sei kun da dor pa mi yauri like ta sigu ma yam harassment hoi ba jungle li lo ne lo ma se ai wa khan da di masi yam na mong ta da ba tabak ne ma chi handok piu masi khoi sa khoi player sing nu si biu loina na khoi tungi mingche por ka dori ba chatra sing tak poda oja mo ne thodang lo jeri ba khoi ji sports ki thodang don mu jage masi delhi che chongan to chuk to roi khoi chon dol mi ga ro khoi da Taruk Suba T20 Manipur Veteran Cricket Tournament ki ngasi sana ki ba match sa cyclone thangmai banna DSU kwa kaithil bu maiti pi khre Manipur Veteran Cricket Association na sinduna mamang thagi January tang 19 lagi team Nepal na group ani thongna khaidokuna Oriental College amadi Model Higher Secondary School ground sa thariba Taruk Suba T20 Manipur Veteran Cricket Tournament ki ngasi sana ki ba match sa cyclone thangmai banna DSU kwa kaithil bu wicket tarukta maiti pi khebani match asida DSU kwa kaithena tos ngamduna ahan ba betting tokibada apibo over kunda wicket mari turaga run samaga subna ahum lauki masigi pakhumda anishuba betting tokiba cyclone thangmai banna over taratruka ball ahumda wicket mari khak turaga apiba target adu yogduna match asi mai pa khibani ngasi sanakiba match asida cyclone thangmai bangi sanaroi thoithoina ball 15 da run 12 logduna man of the match takhre Satharipa tournament asigi hayeng ground asida CCC sajing amadi Sam Khagempaliga sanagane FC Lamlai Trophy ani Super Lamlai Kendra Village Wise Men's Open 7 set football tournament ki ngasi sanaki ba match ta YMC Hararo amadi YLL Khundrak pam mai pakhre Lamlai Student Ideal Club ni sponsor toraga FC Lamlai na sinduna tha asigi tang tara dagi team tara tarung na group ani thongna khaidukuna club asigi ground sathariba FC Lamlai Trophy ani Super Lamlai Kendra Village Wise Men's Open 7 set football tournament ki ngasi sanaki ba ahan ba match ta YMC Hararokna pham FC Sektabu goal ahum ani da maiti piki ani Super match ki sanaki bada YLL Khundrak pamna YYC Yorbungbu goal mari amada maiti pikre Thakachari boyai ning thosam hojing ngasi nong magyoiba ai ngasa gi pau amuk lobirasi Environment Directorate State Climate and Weather Report ki matung ina ngasi gi khwaidigi sakiba Celsius degree 3.3 khwaidigi ingba Celsius degree 3.9 Nuksite yaw ising manilgi sang maximum da sada Manipur 4.3 minimum da sada Nipuni 2.3 oike ngasigi nong suki pagisang suino 0.3 millimeter ne Loshilak pada maru eba pau amuka na pizari Tenasila Chahida Lupa Crore Chanipan Konchama Thoi Revenue Kongat Pangamle Mathangi Senba Chahida Lupa Crore Chamapan Nimpunipan Yona Pandam Thamli Haina Chief Minister Nongthombam Biren Phongdokre Manipur University the Pangthok Kadoriba Chamagasumna Manga Suba Indian Science Congress ka Mari Lainana Bigyan Jyoti Rally Governor Nalam Thakre District Mangagi Medical Officer Singda Health Minister L. Zenta Kumarna Mortuary Van Kusinakre
amadi Assam Rifles na fagat pa drugs singi manung da khwaidagi yamba lupa crore 13 rom henbagi WY tablet amadi brown sugar technopol da fare ISTV na pizza pau matang asli loisare mileng tabire singbo muka na khunjari